ꯃꯥꯂꯦꯝꯒꯤ ꯁꯛꯅꯥꯏꯔꯕ ꯐꯨꯠꯕꯣꯂꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯦꯃꯥꯔ ꯗꯤ ꯁꯤꯜꯚꯥ ꯁꯥꯟꯇꯣꯁ ꯖꯨꯅꯤꯌꯔꯁꯨ ꯑꯃꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯕ꯭ꯔꯥꯖꯤꯜꯒꯤ ꯁꯛꯅꯥꯏꯔꯕ ꯐꯨꯠꯕꯣꯂꯔ ꯅꯦꯃꯥꯔ ꯖꯨꯅꯤꯌꯔ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯦꯃꯥꯔ 1993ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 5ꯗ ꯃꯣꯒꯤ ꯗꯥꯁ ꯀ꯭ꯔꯨꯖꯔ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯖꯤꯜꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯀꯅꯦꯛꯁꯟ ꯐꯥꯎꯕ ꯂꯩꯇꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯐꯝ ꯖꯒꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯦꯃꯥꯔ ꯁꯥꯟꯇꯣꯁ ꯁꯦꯅꯤꯌꯔ ꯕ꯭ꯔꯥꯖꯤꯜꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯨꯠꯕꯣꯂꯔ ꯑꯃꯅꯤ꯫ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯠꯕꯣꯜ ꯀꯦꯔꯤꯌꯔ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯃꯨꯡ ꯄꯨꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯃꯈꯜ ꯃꯈꯥ ꯀꯌా ꯑꯃ ꯁꯨꯗꯨꯅ ꯂꯩꯈꯤ꯫ ꯅꯦꯃꯥꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯀꯣꯆ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯕ ꯏꯟꯁꯄꯤꯔꯦꯁꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ꯫ ꯅꯦꯃꯥꯔ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯐꯨꯠꯕꯣꯜ ꯁꯥꯟꯅꯗꯨꯅ ꯍꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯅꯦꯃꯥꯔ ꯑꯇꯣꯞꯄ ꯑꯉꯥꯡꯒꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯥꯟꯅꯕ ꯐꯪꯂꯛꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯃꯁꯥ ꯑꯃꯁꯨꯡ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯍꯥꯛꯀꯤ ꯌꯥꯃꯥꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯅ ꯏꯇꯠ ꯇꯠꯇꯅ ꯂꯛꯅꯕꯤꯈꯤ ꯑꯃꯁꯨꯡ ꯐꯨꯕ ꯆꯩꯕ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯅꯦꯃꯥꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯁꯣꯠꯊꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯍꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩ꯫ ꯅꯦꯃꯥꯔꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯀꯨꯀꯤꯁ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗ ꯅꯣꯡꯃ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯃꯥꯔꯒꯤꯗꯃꯛꯇ ꯃꯃꯥꯅ ꯀꯨꯀꯤꯁ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯦꯃꯥꯔꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯂꯩꯇꯕꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯨꯀꯤꯁꯀꯤ ꯑꯣꯏꯕ ꯐꯦꯛꯇ꯭ꯔꯤ ꯑꯃ ꯂꯩꯒꯅꯤ꯫ ꯅꯦꯃꯥꯔ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯄ꯭ꯂꯦꯌꯥꯔ ꯑꯃ ꯑꯣꯏꯅ ꯐꯣrbes ꯃꯦꯒꯥꯖꯤꯟꯗꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯦꯠꯋꯥꯔꯊ ꯑꯁꯤ $185 ꯃꯤꯂꯤꯌꯟ꯫ ꯃꯍꯥꯛꯅ ꯍꯦꯛ ꯁꯛꯅꯥꯏꯕ ꯍꯧꯔꯛꯄꯒ ꯄꯩꯁꯥ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯂꯛꯅꯈꯤꯕ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨ $2,500 ꯊꯥꯗꯗꯨꯅ ꯁꯦꯝꯗꯣꯛꯈꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯝꯅꯕ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫